CHINGAKHAM LEIRAK LEIBA Dr. Asem Rita bu Tamthina Hatlamba Thoudokpu Yaningdaba Phongdoktuna Wakat Meepham Phamkhre Paw amagi likhungi matung ina Dr. Asem Rita chahi humfugataret masagi mayumgi second floor da hatoktuna thamlambani hairi loinana mahaki imungdagi sel oina lupa lakh tara mangarom pukhre amadi CCTV ge hard drive su pukhre hairi Thoudok adu karamna thokibano haiba Hojik Paubagi oina khangba ngamdri tamthiraba Thoudok adubu Yaningdaba Phongdoktuna Phamkhiba Wakat Meepham aduda saruk yakibi memtombi nomaithem YAISKUL apunba maira paibi convener na paumi singda phongdorakpada Imphal mayol oiriba mina pikthana leiriba mafam amada asigumba tamthiba Thoudok ama thokpa haibisi yamna kiningai oire maramaduna mari leinaba department na misi sigi langla langjin puthoktuna chapchaba YLPB yo haina apil torakli loinana CHINGAKHAM Jamuna YAISKUL club nipan gi apunbagi vice president na phongdorakpada nungthilgi matamda Thoudok asi thokibani Thoudok asi yamna tamthiba mawongni maramaduna chenaba sing mari leina Singna Atubada Puthokpu Haina Mahakna Makata na Phongdorakli. The guy is in the spider put on to Batok Sida Maze, Yang Tantiba, we had the Phongdoktuna, then Magda, Magi Dolani, Magi, the second brother, Maze, Mihatina Hatlamba Thoudokpu, Masiki Matanga, White or Power of Tavaga, Phongdoktuna, Magi, the Jella, Kotuing, and Ponyam, Aduka, Sukana Tantiba, Siana Minuchi, Yaldaba, the Baki, Asiana, one of Magana, Sida, Sumba. Habang Jakarta Baja, Koyam, the Pio Mayam, Sikima Pipian, the Hosea, Masukuma Tonga, Matunga, Apuna Torakanava, Aduka Toka was poison or Haidana Mayang, Mapunda Su, Haizeri, Aduka Loinana, Akoki Marilena, Akoki Sarkaki, some Kenon Sarkar, Akoki Maigay, Sarkaki, Maigay, Mayam, and then Atuba Matanda. Miapa said Tidopiragane, Matikaba Dandi, Bibi Lavanane, Mayang in Mapanda, Nasi, Mediagi Tonga, I could like Gagi, Mayam, Skin, the Pimam, I couldn't Nasi, Dana Panzeragane, Masiki can say Waka, Mapanze, Mediagi Tonga, Phongdoktuna, but in the Silas, I also Mayam and Apigani. I could Atuba Matanda, we had passing a say, Sidopina, Mayang in Mapanda, Marila in a watching in Mapanda, Mediagi Tonga, Pauka says, Pauka, Jeffrey, High YAISKUL sida migi ngatangai besda nungthin pobop sida yam tina tamthina nupi sibu hatuk pirame masagi sahi so angang natrabani 60 plus ni asai sida central hogi capital oriba mafam sida asigumba crime thokpa sidi angakpa phawe haina haijage YAISKUL ni mera bai bi tarap tagi aduga asigumba thoktok se amuk hanna thoktana basu koi mayam punna siminasi aduga koina phamjariba haijariba tokjariba mayam se ngasai Sen Patraba, Minusi Kandraba, Miatba Singdo, Langla, Lanjin Putokidana, Pabiraga, Matik Saba, Dandi, Bibiu, Haina Marila, in the Vessinda,